ꯑꯩꯒꯤ ꯃꯤꯡ ꯁꯦꯔꯥꯝ ꯁꯨꯔꯖꯤꯠ ꯀꯣ ꯀꯟꯚꯦꯅꯔ ꯑꯀꯨꯀꯣ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯑꯁꯤ ꯁꯦꯝꯕꯤꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯀꯨꯀꯣ ꯑꯃꯁꯨꯡ ꯑꯀꯨꯀꯣꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ 95ꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯦꯝꯕ ꯍꯧꯔꯛꯈꯤ ꯁꯦꯝꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯔꯝ ꯄꯤꯗꯅ ꯃꯔꯝ ꯆꯥꯗꯅ ꯊꯕꯛ ꯑꯁꯤ ꯂꯦꯞꯈꯤꯕꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯦꯞꯄꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯨꯀꯣꯅ ꯌꯥꯝꯅ ꯀꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯗ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯔꯝ ꯄꯤꯗꯅ ꯂꯩꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯑꯀꯨꯀꯣ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀ ꯂꯣꯏꯅꯔꯒ ꯏꯝꯐꯥꯜ ꯇꯨ ꯌꯥꯏꯔꯤꯄꯣꯛ ꯔꯣꯗ ꯑꯁꯤ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯈꯤꯕꯗꯨ ꯉꯁꯤ ꯇꯥꯡ 28 ꯌꯧꯔꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯄꯨꯡ 13:30ꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯝꯃꯤꯟꯅꯔꯒ ꯊꯣꯛꯂꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯄꯥꯎꯗꯝꯖꯔꯤꯕꯁꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯇꯛꯅꯖꯕꯗ ꯂꯝꯕꯤ ꯑꯁꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯤꯅꯣ ꯍꯥꯏꯕꯗ 2021-22ꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 13ꯒꯤ ꯋꯥ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯝꯕ ꯋꯥ ꯑꯗꯨ ꯑꯣꯔꯗꯔꯗꯨꯅ ꯆꯠꯅꯒꯗꯕ ꯃꯇꯝꯁꯤꯅ 2024ꯗ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯁꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯂꯩꯕꯗꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯑꯃꯁꯨꯡ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯇꯛꯆꯔꯒ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯜ ꯑꯃꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯃꯛꯈꯤꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯇꯦꯟꯗꯔ ꯇꯧꯗꯅ ꯑꯗꯒꯤ ꯕꯤꯒꯥꯗ ꯑꯣꯄꯟ ꯑꯣꯏꯗꯅ ꯊꯕꯛ ꯇꯧꯔꯛꯈꯤꯕ ꯁꯨꯈꯤꯕꯗꯤ ꯑꯣꯏꯗꯕꯅꯤꯅ ꯃꯔꯝꯗꯤ ꯋꯥ ꯑꯣꯔꯗꯔ ꯍꯥꯟꯅ ꯂꯩꯔꯝꯕ ꯋꯥ ꯑꯣꯔꯗꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯁꯨꯔꯛꯏꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯜ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯄꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯆꯃꯝꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯆꯌꯦꯠꯅꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃ ꯆꯥꯎꯅ ꯂꯩꯔꯒ ꯁꯤꯒꯨꯝꯕ ꯆꯃꯣꯠꯅꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ प्रजाꯁꯤꯡꯅ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯆꯃꯣꯠꯅꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯒꯅꯨ ꯃꯇꯨꯡꯗ ꯃꯁꯤ ꯑꯅꯤꯔꯛ ꯁꯣꯟꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯀꯨꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯀꯨꯀꯣ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯑꯦꯝ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯗ ꯇꯥꯟꯅꯖꯔꯒ ꯂꯧꯕ ꯐꯜ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ सिगा मरी लेनदबा लंबी सिदा अतोप फल अमतदा ट्रांसफर तौब यारो हायबसी अकुकोगी अचेत फिरेप नि मरम अदुना असिगुमलब फिरेप असि लैबगा लोइनना अखोई वाक्स मिनिस्टर असिगुमबसी थमजरमबगा लोइनना अखोई लंबी असि यामना थुमतना सेंबिरो हायबदगी वाक्स मिनिस्टर नोइगे अदुम फिरेप लैरगदि अखोई मरी लेनबा थबसिबु सुगदबा मीदा अखोई मंडे फाउगी मनुंगदा लेटर ऑफ इंडियन पीरबा मतुंगदा थबसि वेडनेसडे दगी थबक सुबा हवलगे हायबगी थाजबा एग्रीमेंट साइन तौनरब थोलागा मफम से लेजरीबनी ऑनरेबल मिनिस्टर एडिशनल चीफ याउना अखोई एग्रीमेंट से तौनरबनीना अखोइना चंगलंब खोंगंग अदु सरुक खरा हंतोअब मतुंगदा अखोई थबक असि मपुंग फाना सुरक्त्रिफाउदी अखोई लंबी तंखाई थिंगि खोंजंग असि चंगलगा अदुगा अतै अखोइना थिंगम पुनमक्ति ngasiदगी कोमथोकले हाइना लाउथोकचरी अदुगा मखा तजरकपदा अखोइगी लंबी असि यामना फिवम चादना चथोक चसिन याददना लेरंबदगी ngarang अखोइगी थोंजु केंद्र की कायखुमनजरब ऑनरेबल पावर मिनिस्टर लेंबिरक्तना अखोइ पावर इलेक्ट्रिसिटी दा अखोइ म्यामना मै मथब खोंगें चंगलिङैदा मा मसामो लेंबिरक्तना अखोइगी अपेन पेनदा वारी सानरब मतुंगदा अखोइगी याम थिना फिवम सोलबा जगह जी माकी साइतगी ngasimak मागी ngamba थाकता अखोइगी अकुटपा अतोंगब लैरिबसिंगी मागी मेशिनरी मैम माना ngamjaba सिजनदुना लंबी से चप यानब सेमगे हाइबगी हाइबिरमगे मतुंगिना ngasi asi यामना अंगनबा मतम अयुकी पुंग 9 तारपो मतमदा मागी नुंग जेसीबी न चिंबा कोई मेशिन मयाम थाबिरक्तुना ngasiगी यामना लंबी फत्तबा जगहसिंग लंबी सेमबा हौबिरे मसिगी नमक्तसु अखोइगी ऑनरेबल वाक्स में ऑनरेबल पावर मिनिस्टर इकाई खुमनजरबा थोंगाम विश्वजित थोंजु केंद्रबु अखोइ अकुकोगी माइकैदगी हाइनिंगाइ लेतना थगत थागतपम सुंग तबिमन कंबा उच्चरी।